ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤꯅꯤ. ꯊꯧꯗꯣꯛ ꯑꯁꯤ ꯍꯤꯃꯥꯆꯜꯗ ꯊꯣꯛꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯜꯂꯁꯤ. ꯁꯤꯝꯂꯥ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, 2025ꯀꯤ ꯑꯒꯁꯠꯀꯤ ꯇꯥꯡ 13 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯇꯥꯕ ꯁ꯭ꯋꯥꯏꯗ ꯑꯟꯖꯂꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯃꯤꯅꯠ 17 ꯃꯨꯛ ꯂꯩꯔꯒ ꯑꯟꯖꯂꯤꯅ ꯃꯥꯒꯤ ꯔꯨꯝꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯈꯜꯂꯝꯃꯤ. ꯃꯔꯝꯁꯤꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯒꯁꯨ ꯃꯥꯒꯤ ꯔꯨꯝꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯨꯝ ꯃꯅꯨꯡꯗ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯟꯖꯂꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯨꯝ ꯑꯁꯤꯗꯒꯤ ꯐꯪꯂꯝꯃꯤ. ꯑꯟꯖꯂꯤꯒꯤ ꯃꯆꯤꯟꯗ ꯀꯣꯡꯒꯣꯜ ꯀꯥꯔꯒ ꯂꯩꯔꯝꯃꯤ. ꯑꯟꯖꯂꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤꯁꯦ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯈꯤꯕ ꯑꯟꯖꯂꯤ ꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝꯁꯤꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ. ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ, ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕꯤ ꯑꯟꯖꯂꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯏꯉꯝ ꯉꯝꯂꯝꯗꯦ. ꯔꯨꯝ ꯃꯅꯨꯡꯗ ꯑꯟꯖꯂꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ, ꯀꯔꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯈꯪꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯍꯪꯒꯠꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯤ. ꯑꯟꯖꯂꯤ ꯕꯨꯁꯦꯔꯤ, ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯑꯃꯒ ꯁꯤꯝꯂꯥꯒꯤ ꯔꯥꯝꯄꯨꯔ ꯕꯨꯁꯤꯍꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯛꯂꯤꯁ ꯈꯨꯡꯒꯪꯗ ꯂꯩꯔꯝꯃꯤ. ꯑꯟꯖꯂꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ. ꯂꯩꯀꯥꯏꯗ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯋꯥꯔꯛꯄꯗ XYZ ꯑꯁꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯟꯖꯂꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯔꯝꯃꯤ. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ. ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12ꯇ ꯃꯍꯥꯛꯀꯤ ꯃꯥꯔꯛꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯃꯤ. ꯑꯟꯖꯂꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯠꯇꯦ. ꯃꯥꯒꯤ ꯃꯇꯧ ꯃꯤꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯐꯤꯕꯝꯅ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯑꯟꯖꯂꯤ ꯅꯥꯀꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯊꯝꯃꯒ ꯅꯥꯀꯜ ꯑꯃꯗ ꯆꯥꯛꯁꯨ ꯊꯣꯡꯉꯤ. ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯊꯥꯏꯅ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯀꯥꯟꯗ ꯇꯣꯏꯂꯦꯠ ꯇꯧꯅ ꯇꯧꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ. ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ. ꯑꯟꯖꯂꯤꯅ 11-12 ꯊꯝꯕ ꯃꯇꯝꯁꯦ 2019-20dani. ꯃꯇꯝꯁꯤꯗ ꯃꯉꯣꯟda ꯐꯣꯟ ꯑꯃ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯃꯥ ꯃꯄꯥꯅ ꯄꯤꯔꯝꯃꯤ. ꯐꯣꯟ ꯑꯁꯤ ꯃꯥꯒꯤꯗꯤ ꯃꯥꯅ ꯐꯪꯖꯕ ꯔꯤꯋꯥꯔꯗ ꯑꯃꯅꯤ. ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ. ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯌꯥꯝꯕꯅ ꯅꯨꯡꯁꯤꯅꯩ, ꯀꯣꯏꯅꯩ. ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯈꯪꯅꯔꯛꯄ ꯃꯔꯤꯁꯦ ꯑꯌꯥꯝꯕꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯟꯗꯦ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯝꯒꯅꯤ. ꯁꯨꯃꯥꯏꯅ ꯑꯟꯖꯂꯤꯁꯨ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀ꯭ꯂꯣꯖ ꯑꯣꯏꯔꯝꯃꯤ. ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯁꯤꯜ ꯀꯨꯃꯥꯔ ꯀꯧꯏ. ꯁꯨꯁꯤꯜ ꯀꯨꯃꯥꯔ ꯔꯥꯝꯄꯨꯔꯒꯤ ꯗ꯭ꯋꯦꯊꯤ ꯈꯨꯡꯒꯪꯗꯒꯤꯅꯤ. ꯃꯍꯥꯛꯅ ꯑꯟꯖꯂꯤꯗꯒꯤ ꯆꯍꯤ 2ꯗꯒꯤꯅ 2.5 ꯍꯜꯂꯤ. ꯑꯍꯥꯟꯕ ꯈꯪꯅꯕ ꯍꯧꯔꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯟꯖꯂꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯀꯦꯔꯦꯛꯇꯔ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯕ ꯋꯥ ꯌꯥꯗ꯭ꯔꯕ, ꯑꯟꯖꯂꯤꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯇꯧꯔꯕꯁꯨ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯕ ꯐꯨꯕ ꯐꯥꯎꯕ ꯇꯧꯔꯝꯃꯤ. ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯤꯕꯅꯤ. ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ, ꯄꯥꯜꯂꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯕꯗ ꯁꯨꯁꯤꯜꯅ ꯑꯟꯖꯂꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯇ ꯂꯩꯖꯔꯒ ꯄꯤꯕ ꯐꯣꯟꯁꯦ ꯊꯨꯒꯥꯏꯔꯝꯃꯤ. ꯐꯤꯕꯝꯁꯤꯗ ꯑꯟꯖꯂꯤꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ. ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄꯅꯤ. ꯑꯅꯧꯕ ꯐꯣꯟ ꯑꯃ ꯍꯦꯛ ꯊꯨꯅ ꯂꯩꯕ ꯉꯝꯒꯗꯕ ꯏꯃꯨꯡ ꯅꯠꯇꯦ. ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯟꯖꯂꯤꯒꯤ ꯃꯃꯥꯅ ꯈꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯁꯤꯜꯗ ꯐꯣꯟ ꯀꯔꯤꯒꯤ ꯊꯨꯒꯥꯏꯔꯤꯅꯣ ꯍꯪꯂꯝꯃꯤ. ꯑꯍꯜ ꯂꯃꯟꯒꯤ ꯏꯖꯠ ꯃꯆꯦꯠ ꯑꯃꯠꯇ ꯊꯝꯗꯅ ꯁꯨꯁꯤꯜꯅ ꯑꯟꯖꯂꯤꯒꯤ ꯃꯃꯥꯗꯁꯨ ꯆꯩꯔꯝꯃꯤ, ꯃꯆꯤꯟ ꯃꯈꯥ ꯊꯤꯔꯝꯃꯤ. ꯃꯃꯥ ꯑꯃꯠꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯨꯁꯤꯜꯒꯨꯝꯕ ꯅꯨꯄꯥꯗ ꯃꯆꯥꯅꯨꯄꯤ ꯀꯩꯁꯨ ꯊꯥꯖꯅꯤꯡꯉꯣꯏ. ꯃꯃꯥꯗ ꯐꯥꯎꯕ ꯃꯆꯤꯟ ꯊꯤꯔꯛꯑꯦ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯑꯟꯖꯂꯤ ꯅꯨꯄꯥ ꯑꯁꯤꯒ ꯇꯣꯛꯅꯔꯝꯃꯤ. ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯅꯁꯨ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯁꯨ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ. 2021ꯗ ꯁ꯭ꯀꯨꯂꯤꯡ ꯂꯣꯏꯔꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯅꯕ ꯑꯟꯖꯂꯤ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯜꯂꯝꯃꯤ. ꯃꯇꯝꯁꯤꯗ ꯑꯟꯖꯂꯤꯒꯤ ꯆꯍꯤ 18 ꯁꯨꯔꯦ. ꯃꯃꯥꯡꯗꯁꯨ ꯄꯟꯖꯈꯤꯕ ꯑꯟꯖꯂꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯤ, ꯑꯗꯨꯒ ꯏꯟꯇꯦꯂꯤꯖꯦꯟꯁꯨ ꯑꯣꯏ. ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝ ꯀꯌꯥ ꯊꯥꯔꯒ ꯊꯕꯛ ꯑꯃ ꯆꯪꯕ ꯉꯝꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯉꯣꯟꯗ ꯌꯥꯎꯏ. ꯑꯗꯨꯕꯨ ꯏꯃꯨꯡꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯥꯎꯟ ꯑꯣꯏꯗꯕꯅ ꯑꯟꯖꯂꯤꯅ ꯃꯃꯥ ꯃꯄꯥꯗ ꯃꯥꯒꯤ ꯄꯣꯠꯂꯨꯝ ꯄꯨꯍꯟꯅꯤꯡꯗꯦ. ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯂꯦꯖꯀꯤ ꯐꯥꯔꯁ ꯏꯌꯔ ꯀꯥꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ. ꯈꯟꯕꯁꯨ ꯈꯜꯂꯛꯂꯝꯃꯤ. ꯊꯕꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯤꯃꯥꯆꯜꯒꯤ ꯀꯨꯂꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯇꯥꯟꯗꯤꯗ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯝꯃꯤ. ꯃꯐꯝꯁꯤꯗ ꯑꯟꯖꯂꯤ ꯌꯨꯝ ꯑꯃꯗ ꯚꯔꯥꯒꯤ ꯀꯥ ꯑꯃ ꯂꯧꯔꯝꯃꯤ. ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯝꯕꯨ ꯑꯁꯤꯅ ꯑꯟꯖꯂꯤꯕꯨ ꯃꯆꯥꯅꯨꯄꯤꯗꯧꯅ ꯂꯣꯏꯅꯔꯝꯃꯤ. ꯑꯟꯖꯂꯤꯒꯤ ꯃꯑꯣꯡ ꯃꯇꯧ
lamchat sajat se uraga makhoi su yamna nungaizarami aduga Anjali gi chana thaknaba makhoi na loina sinbirami yumlon nabagi mioi singsu Anjali ga sakhang mai khangnarami masigi mathakta su thabak mafam da su trophy mementos kaya ama thabak ningthina tobagi fanglami matam sida Anjali amadi Sushil breakup tawkhrabasu Sushilna Anjali thabak fangkhre khangbadagi mahak kuluda laklaga Anjali da wakai toba leplamde no mana magi post office ta lakani no mana magi phone da masing thingamdana call toraga Anjali bu harassment torami Anjali na Sushil dagi laithoknaba yamna kanna hotnarami miyam mangda magi mingcha chulekha tahanba pamlamde 2021 simakta da Anjali gi phibamse yamna fatlamde Sushil matam sida paisa nungsa tandri Anjali gi thabak mafamda laaga yu thaksalaga thabak loinaraga tholakpada miyam mangda aise Anjali ga khangnaba nupani haina koilaw lawrami mahakse mirol labani aigi angang ni lawrami masina Anjali bu yamna nungai halamde mahaki thabak tominaba mayamgi mamangda ikai firuk kumhalami masina maram oiraga Anjali masa mathanta sijarage haina khallaga thabak mafamdagi halaklami mahaki matungda Sushil su inaraklami Sushilna Anjali bu masa mathanta sijani haibato tawdanaba yamna kanna hairami adumoinamak Sushil mangjongnana mahakna yamna fattaba plan ama tawduna laklami sum lakpana mi khara latba mafam amada Sushilna masadagi thang ama lauthoraklami aduga Anjali nang aiga lohongsi kaigumba yadragadi pairiba thang asina ai isagi thawai lawjagani hairami matamsida Anjali gi makokta wafam kaya ama khalami mahak thabak tawbusu kuidri mahakna thabak tawbudagi magi imungi reputation su kitang miyamna khangraklami kaigumba Sushilna masa mathanta sijarasu magi image tasu asokpa kaya lakani khalami amadi Sushil gi parents ki khalaga Sushil bu masa mathanta hurt ohenba aduga sijahan basu pamlamde Anjali na khaliba mayamse Sushil da di hairamde aduga Sushil masa mathanta sijaganu ai soidana nangonda lohongani haina Anjali na thajaba pirami thodok asigi matangda Anjali gi mama mapasu pau tarami pau hek tabaga tin thaba tawdana makhoi kuluda laklami mafam sigi Nithar police station da chatlaga Sushil gi mathakta complaint tawrami complaint asigi matung inna police na Sushil da pau faurami atubu Sushil na Anjali di masana yana aiga lakpani hairami matam sida Sushil na Anjali bu them nauduna mangonda kihanbagi matangdo haihalamde Anjali su mahak masana lakpani amadi mahak lohongani haina police ta hairami makhoi ani court marriage su tawrami masina Anjali gi khwaidagi asoiba khongthang amani Anjali na khalli sibu kaino mahaki makokta khan thaba ngambagi shakti machet ama fawba yawdraba jatla kamaina no mahakna nungaina leidorise laisari kan matamdagi fuba chaiba tawriduna nupa asigi khubam nungda leiradi kai oigani nupa asina masa mathanta sigani ki halasu imung manunga tanagadabani mahakna masa mathanta lawriba firepse yamna soire masina aigi oiba wakhallonni court marriage ki matung Anjali gi family na nangna pamabanina nupa siga leminaro nangi thokpa adum tawjaro hairami masigi matung mama mapa makhoi gi mayumda halaklami hallaba matung chawrakna hapta amarom Anjali ga pau phaunaramde wari watai tawramde Sushil gi mama mapa Anjali gi parents ki mayumda laklami aduga court marriage ki wafamna tongana thamkhraga makhoi ani bu fazana luhongbisi hairami Anjali gi family na su Sushil gi parents bu yamna fazana pizza pithak tawraga wa khanaraga leirami Sushil gi parents na makhoi di yamna high fi gi imungni mi mayam amaga su khangnai hairakpadagi Anjali gi imungna akhoina bu kari sinlangma ngamdorino thagi income lising mari manga tanba akhoina bu hairami matamsida taabada yamna nungairoi wafam ama Sushil gi parents na hairami lising mari manga dudi aikhoi gi huina chabagi expenditure ni masi taabada Anjali gi mamana yamna thuna lengbikro kaidownungda noigi imungda isa piroi hairaga chatkinaba khanghalami kaibu expect tawruni mama mapa na sigumba film sida laibagi machanupa Sushil su tawribani machagi asoiba mama mapa na uraga semdok pirabadi Sushil na mingonda damki tawdana migi macha kaisu namfudo hongwai masinani yum pandrikan mamangda imungdogi ahallaman sagaina taisu yamna khupna yengu haidana ahallaman takpiramisi masigi matung hapta amasu haukhirami hodisu Anjali ga pau phaunaramde asomdana Sushil na Anjali gi phone amuk thugairami fuba chaibusu amuk tawrami Anjali hapta animukti khanga leirami masigi matungda
magi parents ta pau pirami masi khangpada Anjali gi imung macha gi khalaga yamna wajarami. Anjali gi mamadi macha nupi gi khalaga depression fawunarami. Macha nupi bu by any means tawraga mahaki manakta thamninglami. Anjali bu gyan tahanaba yamna kana hotnarami. Mamai thangda Anjali mayumda halaklami. Mamaga leirami adubu haujikshu Anjali yamna warami. Rampur police station da social gi mathakta anoba complaint ama amuk file tawrami. Complaint asida hanakti Anjali gi signature su yaurami. Masigi matung police na social kawrami mahakna soi khere lan khere hairami aduga Anjali bu amuk hanna harassment tawroi mahaki manak nakpa akoibedasu layaroi hairami. Anjali amuk hanna magi thawak mafam kuluda join tawrami. Social gi parents na makhoi se politician ga connection lainai haina adum haijarami. Masina su oiramba yai Anjali gi posting kuludagi Simla da transfer tawraklami. Mahakna transfer lakliba mafam se Samathala kawi transfer taholibasigi maramdi Sushil gi mama mapana Anjali gi matungda innanaba Sushil kuluda amuk hana chatanabani. Anjali na transfer torakpa matamse lockdown toroga lairami. Hojiksu 2021 gi chahi oirami. Chahi amagi manungda Anjali gi punsida thodok kaya ama ure. Masigi matungda Anjali gi mawpwa mache gi manakta laiba laklami. Pibam sida mache mathanta laihanbase afabo oiroi haina mahak lakibani. Mache ga punna tha ahumok lairami. Tha ahumok lairaga Anjali gi mapwa college ta admission lobadagi amuk hanna Samathala dagi mayumda lakpa tarami. Mahak na tamgadoriba college Samathala dagi yamna lapami. Mapwa hankraba matung ikui kuidana social Anjali gi matung koin inaba hawrami. Mahak na Anjali bu convince tawnaba hotnarami adubu Anjali na mamang na thokhiba thodok mayam hawdagi sumaina tawragadi sanglaba punsi lambi sida kaigumba maga leiminaragadi aigi punsidi norokki komda leibagum oirani khanbadagi hojikti Anjali na chapchana Sushil ga amuk hanna leiminaroi haina lepami. 2022 gi sahi se laklami Anjali gi problem loiba nairamde. Maram asina hojik tawriba thabak se toaga amuk hanna post office ki thabak ki nongna form thajilami. Kaigino hairagadi yum manakta khalagadi posting fangnabani. Post office ki salary se chahi ahumda hengali hainai. Masisu Anjali na kathoklami. Mahak yumdagi yamna lapna laininglamde laibak fabadagi handaksu amuk Anjali khalami. Mahak ki posting nogli da peraklami. Afamsi magi mayumdagi kilometer 34 muk lapami. Hojikti Anjali mawpwa ga puna leirami. Mahak ki college su afamsidagi yamna lapo oiramde. Masigi matung thamari mangadi yamna nungaina matamsi hawkhirami adubu masigi matungda amuk Sushilna Anjali da yetpa horoklami. Anjali gi room da fabolaklami. Mahak ka punna lainaba convince tawnaba hotnarami. Anjali gi mawpwa anil nasu Sushil da gyan ta hanaba hotnarami. Yamna fazaba mawngda nangsu lerek laisu tambada loishalo aduga thabak ama tawro matamduda imungi mina yarakpasu yai hairami. Adubu hojiksu Sushil magi mathong huktaba thabak se leplamde. Kaigimo matamdana chak chaba lakhani. Kaigimo matamdana makoina tumikanda mahaksu phi ama tharaga hekta tumgani. Mayamsida Anjali wamalakpadagi Sushil ga normal oinaba amuk tawrami. Mahak nasu mawpwana haiba dumaina larik tamba loishalu thabak inkhang tawnaba taw masigi matungda kai tawba yage haido yengsi hain hairami. Hojikti Sushil delivery boy oina thabak tawba hawrami. Part time oijargasu paisa khara khradi thok phauruklami. Anjali nasu normal ore e haina khalami. Magi mawpwa Anil mayumda amuk shift tawkhirami adubu marak sida Sushil smoking toba horoklami. Mahakna tamna paisa khudimak nisa sinabada loina langthoklami. Aina uzabada apikpa angang kaya churuk biri yamna thai. Makoina tawribasi biri da ganja gumba hapaga thaibani. Manipurdana kwa talabse fazana chaba aikhoi romga soma khetnaribasi. Hojikti 2023 gi chahi tangkha yoroklami. Normal oirambadagi film amuk choksilaklami adubu marak sida Anjali na scooty ama lerami. Scooty asigi installment mahakna adum thirami. Adum oinamak Sushilna scooty asigi installment pinabani haidana mayumdagi paisa lorami aduga mahakna sijinarami. Wafam asigi matangda Sushilgi imunga sayetna bakhara lakpadagi Anjali na phone tawraga installment ay isana thijari kanadagi su paisa lodi haina mahakna sengdoklami. Matamsida Anjali masagi chahi kunmathoi kunithoi subata ngairi. Yamna nganna mahakti punsigi awanuai khanglami wafam amana mayang sing yamna nganna mayum pali moise chahi 18 dagina kulhumdoi kunmari fawbada ayamba mayum pali. Masi lairaba imungdana amuk khara thuna mayumje pangali.
2023 yaurappada Anjali na Sushil dagi divorce launaba hotnarami mahakna Sushil da yamna clearly nangga leminaba ngamaroi divorce tawrasi hairami adubu nupa asina divorce tawbagi matangse yaramde 2023 gi loiselakpa swaida Sushil JBT da admission tawrami masigi matung mahak chatkhirami aduga hojikti ai isana isagi lambi khanjarani hairami Anjali gi mawpa mayumda hankraba matung Sushil Anjali ga leminarambani hojik amu Anjali mawpa ga leminarami Anil gi matung inna matamsida Anjali su phibam phagalaklami depression narambadagi phagalaklami iche hojikti mahaki punsi yamna nuwaina hingaga lei hairami sumai tawdana 2024 hawkhre 2025 ki August ki thasi laklami 2025 ki August ki tang tara numini Anil mahaki machiega room da lairami numidang wairamda mahaki mamanabagi mayumda chatlami Anjalina thabak mafamdagi halakpada mahaki nupa Sushil amadi magi makhubok room da phamaga surup thaaga lairami Anjalina makhoi lei haiba khangbadagi room manungda chaningdabadagi mopwada call toraga Anjalina noiga thengnaba pamde chatkhinaba haiko hairami Anil da call toba chatlamde magi number Sushilna block thamkhiba malami Anil na macheda yumlon nabagi yumda changaga layu maduna hena farani haibadagi Anjali yumlon nabagi yumda lairaga makhoi be chatkhiba ngairaga lairami laibak phabadagi makhoi anisu kuina lairamdabi chatkhirami Anjali magi room na changaga room kaika sengtoaga lairami sumai tawdana 12 August ki numit laklami numitchida mopa nupa amadi magi mapa dharam salada chatkhirami Anjali da numit simaktada Sushil gi family dagi call laklami aduga machaga punna leminanaba gyan tahanaba hotnarami adubu Anjalina makhoi wafamdo yaramde aina haijane wafamdi Anjalina asuk sanga matamse Sushilna yadragasu divorce tawnaba court ta file tawdriba karigino haibasini court chatpa paisa tingani khanbagira natragana kari wakhan khanbagino khangdre angonda harassment tawriba convince tawnaba hotnaribase court ta divorce file tawrmagadi tholomdabasu yai masi agi wakhalni miyamgi mochu phondokpiyu asomdana Anjali gi mapa amadi mawpa dharam salada enjoy toroga lairami photo kapaga mangonda su tharaklami masi uraga Anjali su yamna haraujarami ahanbo oina mapana selfie kapani 13 August ki numit laklami Anjali Simla da magi room sida adum lairami imungi miyoi singda wari watai toroga lairami mapa amadi mapwa gi photo status ta su thamlami Anjali makhata na graduation loisan ya khalami aduga makhata ba exam su thagi haina firep laurami Anjali free oirakpada lyric adum parami YouTube ta lecture kaya amasu yenglami 13 August numit sigi numidangi pung taramakhay tarakpa swaida Anjali video call da wari toroga lairami minute khara lairaga wari gi ahubada panjakhiba pung taraga minute ifutaya swaida Anjali na magi kaase kainoma tawba mali haidana phone thami masigi matungda Anjali ga kanamataga pau phaunaramde August ki tang taraga mari numit laklami Anjali da magi family na call toroklami adubo paikhatlamde hanadi phone torpa khudingi adum paikhatpani imungi mina office satlamgani busy oidana phone paikhattaba oiramgani khalami adubu moina khalibasidi achumba oiramde imungi miyoisingna wakhal wabadagi thangnaba mida call toraga Anjali phone paikhatte amukta yengbiu hairami neighbor gi mi lakpada lapna Anjali gi room mai thanba amadi thong hanga leiba urami maramasina mahak yausalaktana Anjali room da lei haina mayumda pau pikhirami masigi matung post office tagi Anjali gi imungda call laklami aduga mahak office ta su lakte call su paikhatte hojik Independence Day gi sem sabagi thabak yamna chilli office ta lakpham thokpani hairoklami masigi matung akhoi oina Anjali gi room da chaluraga yinga ge hairami makoi lakpa matamdadi Anjali floor mathakta taraga lairami machindagi kongol su karami sumaina Anjali siraga taraga lairami imungi mida pau pikhirami makoi su thuna yoroklami Anjali gi mapwa amadi mapana Anjali gi haksang yengbada dakpham kharadi lairami adubu kamaina thokliba thodokno haibasimadi makoi su gyan taramde police thodok thokfumda yoroklami mi mayam amasu tilami police tagi hauraga tiliba miyoi singna Anjali hu charaga masa mathanta sijabo oiramni hairami adubu mapwana akoibada yengma matamda hugi bottle amata uramde aduga machena masa mathanta sinabagi chingnabagi maramsu amata leite Anjali gi imungna police ta case asi masana sijabana temina hatpo oigani aduna fazana thigapiu hairami Anjali gi mama mapana machanu pigi justice fangnaba achaw achaw politician singi thong thilami matamsida August 18-19 gi maraksida CCTV footage ama fanglami footage asi Anjali na lairiba room asidagi
khara wangkhatna leiba hotel amagini footage asida numidang pung 10 swaida Sushil Hotel mamangda magi bike khamaga leiba urami masigi matung Anjali gi room lomda chatkhirami aduga pung 12 taba swaida amuk halaklami masina takpadi Anjali Sushilna hatpani haibasini official web statement thoktragasu Anjali gi mapogi matung inna CCTV footage asida yumpham oiraga police na Sushil farami aduga crime asi mahakna tawani hainasu yazarami hairami masini hojik fawda leiba detail si makha taba court hearing kai kala aga Anjali ki matik chaba justice aina fangani thajai ko masini mayam ai ngasigi warisi tabiraga warisi howdagi loi faw tabiraga mayam na warisi gi matang da kari khali habado mayam gi oiba mod amamtung thambiramu thank you everyone